Artificial intelligence ki matamasida tonga natraga aranba pau ama miyamda sandorakpa haibase yamna khudong thiningai oi maramaduna social media da information ama viral oirakle haiduna hekta thajabagi mahut information adu hana verify tobiu haina IPR secretary Hungyo Worshang na miyamda appeal tawrakli DIPR Manipur fact check haina mingthonba Facebook page amanga se Directorate of Information and Public Relations DIPR gi auditorium da launch tokibagi thoram amaga mari leina mahangna wafam ase fongdokhibane mahangna hai hojiki matamda maru oina social media platform singda miyam lana langjingkhiba yaba aranba pau amadi tonga kaya ama tatana sandorappa thengnare kanagumba achumba khangsadaba miyoi singnade viral chatliba aranba pau adu thajakiduna makata na aranba information sing adu sandoraktuna khudongchadaba kaya ama thokhale ngasigi punsi mahing Larik Laishu Tamba, Business, Banking, IT na chingba hiram kayada, Internet haibase yamnamak mathautai, Internet hack yaudabada pungnamak ase function tauba lepkadoribane, Nagala maromdana, AI gi matamasida technology na, kamthingna chawkhalakpaga iroinana, Internet asida AI gi matingna, semjin sazinba image amade information kaya amasu yauri. Pumnamak ase verify tawduna filter tawbagi platform ama DIPR na launch tawrapa ase yamna pukning thawgadingai ne ngasi launch tawriba Facebook page ase hena ningthina mathau pangthokpada media da leiriba singnasu support tawbiu haiki hoji matam AI matam kari matam si amna dangerous ho hai ta any information ni jo ai mala chap chanan tawya ba matam non jo na khang info si matam si always information lab se koi kina skeptical wa bisi thabra si area koi kari tobi ai hai bisi kuna DIPR channelize tobi ba hai ta there should be some place where you can authenticate the sources koi media channel se determine authenticate tobi abra chi si channel am se ma hai ta asida koi media site se am important hoye na koi na support tobi ga si launch tobo ane se improvement kari tobi ai what are the value addition to I have some support of the request for the minute. Thawramaduga mari leinana IPR ge director Dr. TH Charanjit na hai social media haibase yamna kanaba platform amani adubu karigumba matamda social media ase aranba natraga sajinaba pau sandorakpagi achauba medium amasu hek oirakle khudam ama oina tha asgi kunmanga da lengaki notification ga chap manaba mongda numit mangani internet shutdown tawre haina semjin sajinba order copy ama social media singda viral oirakhe karisu khangjadaba michamdagi Hendoktuna department ge miyoi sing fauba order copy adu aseng bara seng dabara haiduna chamamna ba fauna ke tungda mari leinadaba apigani tungda mari leinaba department ka cross authentication tawrubada AI na generate tawba image ni haiba khangbangam ke matawasumna miyamda chamamna ba thokhanbi yaba asiguma information sing ase matam chana verify tawnabagi damal DIPR Manipur fact check Facebook page ase hangdokpani haina mahana makhatana fongdokhi adak ta zo koi ngarang na anda koi gi tang kun mangada koi keno tawre na internet shutdown tawre na ay keno ma document ma ekta thole ado koi jiti AI gi matam ni ma sigu document ma prepare to bai si amna laire adom yeng badadi to mahani gi koi gi government na thoki ba original document gu sapane haje batare adna public tadi even public to na tala koi government employees for to koi tawrabra na koi gi government gi koi group to ho koi gi officer na ka thagala to su yaw adna masigum bese yengaro ka ande du go to thola ko to ndawa adna si je koi na koi gi department sing da koi na request to jekre no aduga kara nodal officer am api duna nodal officer je koi da bibi na ko yaw maming adna any document madugi department dugi office dugi thola pa kanda adugi nodal officer du ko contact point hoega mangon dagi masigi document ji sumbra lang bado verify ko to jodori bani